mayamda ngasisu Manipuri Pamel Wari YouTube channel gi maikeidagi mayamda khudol tamjanaba asengba thokkiba wari amakhak mayamda puduna lakchari wari asi channel asigi subscriber mingoina pallabada Bimol Kumar Thongnaujam hariba marup asigi punchida thingnakiba wari amakhakni mahakna aikhoigi WhatsApp ta mahakki wari asibu khanganbirakpuna mayamda share tawjarakpani fajanaba ikhiba nachadi masada thokiba waridu mayamda paudamjabani masida fajai fajade haibiganu mayamgi maraktasu wari hapningba lairagadi adumak aikhoigi WhatsApp number da thabirao aikhoigi WhatsApp number adudi video asida ju yaujare amukasu haijaramge 7005245748 ngasigi wari mayamda khudol tamjage taminasi wari asi isamakta thingnakiba asengba thokiba thodok amakhakni matamdo poinu wakching matamni lawrok pantha oibana aisu migi law khawbagi yawbiyu haina hairakpadagi law khawba yawba chalui numidang wairamgi matam oisalakhi law khawba loigadaba khara khajik ngaire loisalam lasi haiduna aikhoi law khawminaba miyoi singduga awatpa macheto loisan minare aduga yumda hannanaba labuktagi kanarakhi atai atopa miyoi singdi magi yum yaunaba lambida hanakre aiga yamba amakhakka lambi matek amasu pulli aikhoi ani hotel da ngahak sanglaga cha bora chaduna ngahak wari sanaduna laithokhi matamduda karomdagi no khangdana nong mangsilaktuna nong chuba horakhirami nong adu hangkhiba ngaibada matamdo haujankhiduna athengba haibado oikhi pung 8 muk tare maisu lakpa nati yumsu yaugadaba khara watlibani nong khara patharakle haiduna iyambaduga aiga tabli wari saduna lakminai mahakti mayum yausalakpaduda mayumda changhore aisu illaga laklamba cycle do kakhallaga thauraga labuk mayai lambido phawduna lakpani nong takhibagi lambido lainin manamsu nammi mambasu adumak mamli adubu fajana udrabasu isagi akoibada potgumba laibadi adumak khangi khun changbagi lambini nakal yenglubada labuk ngaktani ihang hangi nong mamit amuk khaglakpada numittugi amambado amuk thuwaiduna pungan ngali asum lakpana lambigi nakanda saduna thamba waiting shed mapado yosilai waiting shed manungduda migi mami manba ama famduna laibado aina haifet ukhi nongma mit khaglakpada kanasu laiba ukhidi ai wakhalnara haiduna amuksu khandoi asumna waiting shed adugi mapa yaurakpada mami ado amuk mit nakanda fammaga laibado haifet ui ai yengdi yengudre aigi satfam thokpa adumak lai handakti aina waiting shed adu khitang hendorakpada waiting shed tugi nakanda hauriba mangge pambi adugi masado kaigumba ama yalamlaga laimaida takibagi mawongda makhol ama tarakhi aina tunghanduna yengbada amu kanasu lairamde mangge pambi adusu adumak lengdana ingna signa monghadana haujari mai leithoktuna khongkap amani thangba horakpada maningdagi Dabimol Kumar asumna haiduna kaurakhi ai cycle do khongna mathangdaraga khamlaga tung onduna ai phone do puthoklaga phone gi maingan adu kapsanduna yengbada nupa naha ama upambi adugi makhongda chapleptuna laibada uri aina kanano aduda lepido kanano kaidorino kana ngarino asumna haiduna hangi adubu karisu khumlakti magi mawongdo mamai adu nontharaga masa adusu nong takibagi isot chona ui mamai adu nontharaga laibani aisu cycle dagi kumtharaga nupa adugi manakta changshinduna kanano yengbada aikhoi thangnaba laikai dagi bobi kauba nupa ama oirami as bobi nangdi kaidoriba nongga tabachida natomda kaidoramlino nangbo loina su chotlini he lao chatmina kraje nangbu kai chatluino ba nangbu hidaka pairuiro nayamba faw nisa hangre nongga takibachida nangna leptuna leirambase ubada ibo aidi pakhalure
ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯝꯕꯤꯗ ꯁꯥꯏꯀꯜ ꯑꯗꯨ ꯏꯜꯂꯒ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯍꯥꯛꯇꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯩꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅ ꯑꯩꯒꯤ ꯅꯥꯀꯟꯗ ꯆꯠꯂꯤ꯫ ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯏꯁꯩ ꯉꯪꯂꯒ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯄꯗ, "ꯕꯣꯕꯤ, ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯅꯔꯝꯃꯣꯏꯗ꯭ꯔꯣ? ꯅꯌꯨꯝꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯅꯤꯗꯣ꯫ ꯅꯣꯏ ꯌꯨꯝꯁꯨ ꯌꯧꯁꯜꯂꯛꯑꯦ, ꯆꯪꯍꯧꯔꯣꯀꯣ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯩꯁꯨ ꯂꯥꯛꯈꯤ꯫ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯗꯨꯅ ꯆꯥꯏꯊꯕ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯊꯣꯛꯂꯕ ꯃꯇꯨꯡ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯂꯛꯈꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯌꯨꯝꯊꯪꯅꯕ ꯃꯤꯑꯣꯏꯁꯤꯡ ꯁꯨꯃꯥꯡꯗ ꯊꯣꯛꯇꯨꯅ, ꯃꯥꯡꯒꯣꯜꯗ ꯊꯣꯛꯇꯨꯅ ꯐꯝꯗꯨꯅ ꯔꯦꯗꯤꯑꯣ ꯇꯥꯕ, ꯋꯥꯔꯤ ꯁꯥꯕ ꯀꯌꯥ ꯑꯃ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯅꯣꯡꯁꯨ ꯇꯥꯈꯤꯕꯒꯤ ꯏꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ꯫ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ, ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯃꯤꯠ ꯁꯤꯡꯂꯛꯈꯤ꯫ ꯁꯪꯒꯣꯏ ꯃꯅꯤꯡꯗ ꯊꯝꯕ ꯃꯩ ꯊꯥꯅꯕ ꯁꯤꯡ ꯐꯧꯕꯗꯣ ꯂꯧꯁꯟꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯁꯤꯡ ꯃꯌꯥꯝꯗꯣ ꯈꯔ ꯈꯔ ꯍꯣꯟꯖꯜꯂꯤ꯫ ꯐꯣꯟ ꯑꯗꯨ ꯐꯛꯂꯥꯡꯗ ꯉꯥꯊꯗꯨꯅ ꯐ꯭ꯂꯥꯁ ꯊꯥꯜꯂꯒ ꯍꯣꯟꯖꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯐꯣꯟꯗꯣ ꯇꯨꯈꯤꯗꯨꯅ ꯑꯣꯞ ꯇꯥꯈꯤꯕ ꯃꯥꯜꯂꯦ, ꯐ꯭ꯂꯥꯁꯇꯨꯁꯨ ꯃꯨꯠꯈꯤ꯫ ꯑꯩ ꯃꯝꯂꯕꯁꯨ ꯃꯝꯅ ꯍꯣꯟꯖꯟꯒꯗꯕ ꯁꯤꯡ ꯑꯗꯨ ꯍꯣꯟꯖꯟꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯏꯁꯥꯗ ꯊꯦꯡꯉꯒ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯕ ꯑꯃ ꯇꯞꯅ ꯆꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯇꯧꯈꯤ꯫ ꯃꯤ ꯑꯗꯨꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯎꯟꯋꯥꯏꯃꯨꯛ ꯏꯪꯉꯤ꯫ ꯃꯇꯝꯗꯨꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯅꯥꯁꯨ ꯎꯗꯦ꯫ ꯁꯤꯠꯂꯤꯕ ꯅꯨꯡꯁꯤꯠꯇꯨꯒꯤ ꯃꯔꯛꯇ ꯑꯃꯨꯛꯇꯪ ꯅꯣꯡ ꯃꯃꯤꯠ ꯍꯧꯅ ꯈꯥꯛꯂꯛꯄꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤ ꯃꯆꯤꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯐꯝꯗꯨꯅ ꯂꯩꯕꯗꯣ ꯎꯈꯤ꯫ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯣꯔꯛꯇꯨꯅ ꯑꯩꯕꯨ ꯉꯥꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯌꯨꯝꯗ ꯑꯩꯁꯨ ꯆꯪꯂꯒꯦꯅ ꯆꯪꯂꯛꯄꯗ ꯃꯤꯑꯣꯏ ꯑꯗꯣ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯆꯪꯁꯤꯜꯂꯒ, ꯀꯅꯥꯅꯣ? ꯇꯥꯆꯧꯔꯣ? ꯇꯥꯆꯧ, ꯅꯪꯗꯤ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ? ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯈꯨꯝꯂꯛꯇꯕꯤꯗ ꯁꯣꯔ ꯁꯥꯡꯅ, ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯈꯤ꯫ "ꯀꯩꯗꯧꯔꯒꯦ? ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯍꯪꯕ ꯃꯇꯝꯗ ꯅꯣꯡ ꯃꯃꯤꯠ ꯈꯥꯛꯂꯛꯄꯒꯤ ꯃꯄꯥ ꯆꯥꯅꯔꯨꯕꯅ ꯎꯔꯦ꯫ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯃꯃꯥꯏ ꯌꯥꯎꯗꯦ, ꯄꯥꯜꯂꯤꯕ ꯀꯣꯛꯇꯣ ꯈꯛꯇꯅꯤ꯫ ꯇꯨꯡꯃꯥꯡ ꯆꯞ ꯃꯥꯟꯅꯔꯝꯕꯗꯣ ꯎꯕꯗꯒꯤ ꯑꯩ ꯀꯟꯅ "ꯏꯃꯥ" ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯅ ꯂꯥꯎꯕꯗꯣ ꯇꯥꯔꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡ, ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯪꯉꯛꯈꯤ꯫ ꯑꯩꯅ ꯃꯇꯝ ꯑꯗꯨꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯕꯗꯒꯤ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯅꯤꯡ ꯃꯌꯥ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯈꯣꯏꯅ ꯑꯩꯅ ꯌꯨ ꯊꯛꯄꯒꯤ ꯄꯪꯎꯗ ꯎꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ꯫ ꯏꯃꯥꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯊꯥꯗꯣꯛꯄꯤꯗꯨꯅ ꯑꯩꯕꯨ ꯁꯦꯟꯅꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯉꯔꯥꯡꯒꯤ ꯂꯝꯕꯤ ꯃꯇꯥꯏꯒꯤ ꯋꯦꯇꯤꯡ ꯁꯦꯠ ꯂꯩꯕꯗꯣ ꯑꯗꯨꯒꯤ ꯃꯄꯥ ꯌꯧꯁꯜꯂꯛꯄꯗ ꯈꯤꯇꯪ ꯏꯁꯥꯗ ꯍꯩꯅꯗꯕ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯍꯧꯗꯕꯗꯣ ꯑꯩꯅ ꯃꯐꯝꯗꯣ ꯈꯖꯤꯛꯇꯪ ꯍꯦꯟꯇꯣꯔꯛꯄꯗ, "ꯗꯥ ꯕꯤꯃꯣꯜ, ꯀꯥꯏ ꯆꯠꯂꯨꯏꯅꯣ? ꯍꯟꯃꯤꯟꯅꯈ꯭ꯔꯁꯦ, ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯇꯣꯏꯅꯤ", ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯩ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯉꯔꯥꯡꯒꯤ ꯑꯗꯨꯝꯅ ꯕꯣꯕꯤꯗꯣ ꯑꯣꯏꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯥꯒ ꯑꯩꯒ ꯂꯥꯛꯃꯤꯟꯅꯩ꯫ ꯑꯩꯅ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯠꯄꯗꯣ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯆꯠꯈꯤ꯫ ꯑꯩ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯏꯊꯟꯇ ꯌꯦꯡꯖꯩ꯫ ꯕꯣꯕꯤꯁꯨ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯆꯠꯂꯤ꯫ ꯌꯨꯝ ꯌꯧꯁꯜꯂꯛꯄꯗ ꯕꯣꯕꯤꯒꯤ ꯃꯃꯥ ꯊꯣꯡꯒꯥꯜꯗ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯕꯣꯕꯤꯗ ꯑꯩꯅ, "ꯕꯣꯕꯤ, ꯅꯣꯏ ꯃꯥꯁꯨ ꯂꯩꯔꯦ, ꯆꯪꯍꯧꯔꯣꯀꯣ", ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯨꯕꯗ ꯃꯍꯥꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯈꯪꯍꯧꯗꯅ ꯅꯤꯡꯁꯤꯡꯂꯛꯈꯤ ꯕꯣꯕꯤ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯣ꯫ ꯑꯩ ꯃꯇꯝꯗꯨꯗ ꯇꯨ ꯆꯨꯡꯕ ꯈꯪꯍꯧꯗꯦ꯫ ꯀꯣꯛꯆꯥꯎꯕꯤ ꯀꯥꯗꯨꯅ ꯌꯨꯝꯗ ꯄꯨꯔꯞ ꯆꯪꯁꯤꯟꯗꯨꯅ ꯀꯥꯗ ꯆꯪꯂꯒ ꯉꯔꯥꯡꯗꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯁꯨ ꯑꯩ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯃꯄꯥꯟꯗꯒꯤ ꯑꯩꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯂꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯁꯣꯔ ꯁꯥꯡꯅ ꯁꯥꯡꯅ ꯍꯣꯟꯗꯨꯅ ꯀꯨꯏꯅ ꯂꯦꯞꯂꯒ ꯂꯩꯈꯤ꯫ ꯑꯩ ꯀꯤꯕꯅꯁꯨ ꯂꯣꯏꯈꯤ꯫ ꯑꯃꯨꯛ, "ꯗꯥ ꯕꯤꯃꯣꯜ, ꯊꯣꯡ ꯍꯥꯡꯉꯣ, ꯑꯩ ꯃꯄꯥꯟꯗ ꯂꯩꯕ ꯏꯪꯉꯤ", ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯁꯨ ꯀꯧꯔꯛꯈꯤ꯫ ꯑꯩꯁꯨ ꯉꯁꯥꯏ ꯇꯨꯝꯕ ꯆꯪꯕꯗꯨꯗ ꯊꯣꯡꯅꯥꯎꯗꯣ ꯂꯣꯟꯁꯤꯜꯂꯝꯕ ꯀꯥꯎꯔ ꯃꯥꯜꯂꯦ꯫ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯆꯠꯂꯛꯄꯗ ꯊꯣꯡꯅꯥꯎꯗꯣ ꯇꯞꯅ ꯍꯥꯡꯗꯣꯔꯛꯈꯤ꯫ ꯄꯥꯜꯂꯤꯕ ꯄꯔꯗꯥ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯃꯨꯁꯨꯛ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯂꯝꯕꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯐ꯭ꯂꯥꯁ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯃꯁꯛ ꯌꯦꯡꯐꯝ ꯈꯪꯗꯕ ꯑꯃꯨꯕ ꯃꯤꯑꯣꯏ ꯑꯃ ꯂꯦꯞꯇꯨꯅ
ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯑꯩ ꯈꯪꯂꯥꯎ ꯂꯥꯎꯔꯝꯂꯒ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯈꯤꯗ꯭ꯔꯦ꯫ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯕ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯔꯛꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯊꯣꯡꯅꯥꯎꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯨꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯃꯥꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯨꯄꯥ ꯑꯍꯜ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ "ꯏꯕꯨꯡꯉꯣ, ꯄꯥꯈꯠꯀꯅꯨ, ꯏꯄꯥ ꯌꯦꯡꯒꯦ꯫ ꯀꯗꯥꯏ, ꯅꯈꯨꯠꯇꯣ ꯄꯤꯔꯛꯑꯣ꯫ ꯅꯪꯕꯨ ꯉꯁꯤ ꯉꯔꯥꯡꯁꯦ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ? ꯅꯃꯤꯠꯇ ꯀꯔꯤ ꯀꯔꯤ ꯎꯕꯒꯦ? ꯏꯄꯥꯗ ꯍꯥꯏꯌꯨꯁꯦ, ꯏꯄꯥꯅ ꯀꯩꯁꯨ ꯇꯧꯍꯜꯂꯣꯏ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯉꯔꯥꯡ ꯆꯠꯂꯨꯕ ꯂꯝꯕꯤ, ꯆꯪꯂꯨꯕ ꯃꯐꯝ, ꯎꯈꯤꯕꯁꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ "ꯑꯣꯟꯊꯣꯛꯄꯅꯤꯗ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯕꯣꯕꯤ ꯍꯥꯏꯕ ꯑꯉꯥꯡꯗꯨꯗꯤ ꯈꯨꯟꯌꯥꯏꯒꯤ ꯂꯧꯕꯨꯛ ꯃꯌꯥꯒꯤ ꯋꯦꯇꯤꯡ ꯁꯦꯠꯀꯤ ꯎ ꯄꯥꯝꯕꯤ ꯃꯈꯣꯡꯗꯨꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯣꯏꯕꯅ ꯃꯐꯝꯗꯣ ꯂꯥꯏ ꯇꯤꯟ ꯈꯔ ꯊꯣꯛꯀꯗꯕ ꯃꯐꯝ ꯑꯣꯏꯕꯅꯤ꯫ ꯅꯍꯥꯛꯅ ꯉꯔꯥꯡ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯨꯗ ꯅꯇꯣꯝꯗ ꯍꯜꯂꯛꯄꯗꯨꯗ ꯂꯥꯏ ꯑꯣꯛꯅꯈꯤꯕꯗꯨꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯊꯋꯥꯏ ꯑꯗꯨꯅ ꯏꯟꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯊꯋꯥꯏ ꯑꯗꯣ ꯆꯠꯈꯤꯅꯕ ꯏꯄꯥꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯈꯤ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯈꯤ꯫ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡꯒ ꯂꯣꯏꯅꯅ ꯃꯥꯏꯕꯒ ꯑꯩꯒ ꯑꯩꯈꯣꯏ ꯃꯔꯤ ꯕꯣꯕꯤꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈ꯭ꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯊꯋꯥꯏꯗꯨꯗ ꯃꯍꯥꯛꯀꯤ ꯄꯦꯟꯅꯅꯕ ꯄꯣꯠꯆꯩ ꯈꯔ ꯀꯠꯊꯣꯛꯇꯨꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯝꯕ ꯊꯋꯥꯏꯗꯣ ꯂꯥꯞꯊꯣꯛꯍꯟꯈꯤ꯫ ꯑꯩ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯅꯨꯃꯤꯠ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯃꯝ ꯑꯊꯦꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃꯠꯇꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯆꯠꯇꯕ ꯌꯥꯗꯕ ꯊꯕꯛꯇꯗꯤ ꯑꯩꯈꯣই ꯃꯤ ꯈꯔ ꯍꯧꯅꯔꯒ ꯆꯠꯄ ꯅꯠꯇꯅ ꯏꯇꯣꯝꯗꯗꯤ ꯆꯠꯈꯤꯗ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯄꯥꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯥꯝꯗ ꯑꯅꯧꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ꯫